Jiribam gi khongchat mami samkhrabasu Chief Minister N Biren Ngashi New Delhi Gidamak Imphal Thadokhre SKTV News na fangba paugi matungina Chief Minister N Biren Ngashi numidang wairam pung mga minute tara mga taba matamda New Delhi Gidamak Air India Express Flight I-5788 ta Imphal Thadokhibani Chief Minister gi Delhi khongchada duda State lenga ki Minister kharasu loina ki hairi Chief Minister gi khongchada sigi chap chaba maram khangba ngamdrabasu mahak ki khongchada sigi manungda Center gi luchingba kayaga unaduna Manipur gi iranga sigi matang-da khannaraba yai hairi Panba yabadi tha sigi tang tara-tareta Union Home Minister Amit Sana chair loduna New Delhi da pangthokiba high level security review mifamda Chief Minister N Biren saruk yakidabani Mifam aduda Manipur gi Chief Secretary, DGP, Security Advisor yauna Army, Assam Rifles, IB, yauna Home Ministry gi makok thongba official sing saruk yaki. Manipur da thokliba irang na maram oiduna oiriba phibam amasung security gi matang-da mifam aduda khanakhibaga loinana Home Minister Amit Sana su irang asida phibam gi matungina tangai fadrabadi ahenba Central Force sing Manipur da thajingani haina fongdokpa laikhrabani.